Tabiriba Khwairakpam namakpu ekai khumnaba utchabaga loinana Dinesh Moirang Story Time gi maikaidagi ahanba maktada nulukna khurumjari channel asibu nungsibiduna support tawiyo sanbiduna like share subscribe tawibaga loinana bell button icon adusu on tawiram masina channel asiga anabu warising thagalakpa matamda adongi phone da notification laknabagidamakni ngasisu mayamgidamak anabu wari ma puduna lakchari haujik yaiphaminarase Ningol Chakouba 2024 Kananasu phajin punsinduna thangamdraba matamgi kangkrongna onduna lakpana yaurukli amuk Ningol oibisingi harau mathoi kazaba hiangagi Ningol Chakouba haukiba 2023 gi Ningol Chakouba di kuki narco terrorist na Maitei landarakpadagi Chuchampur Kangpokpi amasung Moreda Leiramba Maitei Simu Nomaina Kaptuna Yumai Thaduna Tantorak Kibadagi Relief Camp Singda Lairiba Maitei Eigi Yellow Mi Singi Yumna Tangoi On Kraba Lauri Yumpamgi Mami Mut Kraba Tungi Lambi Mamlaba Irei Bakta Irei Cha Singna Refugee Oiraba Laman Kumbayahanda Kucha Porok Tekna Kanghanbana Harau Kumai Pumnamak Lep Kibani Kumsidi Ningol Chakounagadabagi Langnaba Kharadi Haure Kharana Relief Game gi Ichil Inau Singna Milu Pirang Sinthagadaba Madugi Khallaga Handaksu Ningol Chakauraroi Hainabasu Yaur Mabung Maupa Mama Mapa Kaina Kibagi Piroi Yaudribi Ningol Singdi Amuk Ningol Chakouba Yauroi Dauri He Nanungai Tribadi Lairabagi Kuyom na Yom Dona Ningol Chakouba Yauroi Daubi Ningol oibi singi awa tengtha kholgi maikuna he ima Manipur nahaki tampak lamdam se mam mapam lamdam gi yum sing khambi maina tangoi olhan khrabada hingna bagilan phamda kochen cheliba mama mapa mabung mapa singna hiang gi Ningol Chakouba na lak labada mache masan singi pangthok ningba thauram kaya thabak to anthok bangam dabagi thamoi do omchaknari athengba hing kaya tengthari base he ima Manipur nahaki nasa nasu ngaktani he taibang sema mapu karigino nang na miyoi babu lairaba inak kunba khairam liba sap manaba miyengda hieng bihiram driba karigino Laimahan amasung santi tongan masagai anigi yum amatagi mauni Laimahan na mau ahalni Pungpang suri ina kairak khunba imung dagi haurakpin Santina pungpang sudrabi mabungi mieng khada waksingi ulen nanglak libini Adubo makhoi ani mama mapa amat dagi machin manaugum nungsi pamune Madu maktana nupa mayumda unmuk ingna yumbali Chakouba humni wat ingaigi nungthilda laimalgi mapabong yai school Santigi mabung achouba tanja chana Macha machal anigi Ningol Chakouba gi chebau piba lai ani maksu hek mapa machagum nungsinei achoubana pabung haina khoirami ya school nasu ipagi achoba haina nungsi na nanbi laimahal amasung santisu imung dagi punna thoraktuna mapa amadi mabung bu khoirami mapa amadi mabung anina watanga ani macha amadi machal ani da pi ngahak tumina lairubagi tungda Ipagi achouba al oirba ya school na hairakpani achouba na haibiu pabung achouba aisu icha ani si punna chakoubirage khalli nangondadi wafam si hana haihudre aidi nangbuna icha nupa ahalni aduga nasal ani sibuna aina hek pokshaba Ningol ani ni haina khallibani Nang nasu nasalani subu Chakoubige haina chebau lai achoba pabung na hingli makai nasalani se nang nayarabadi pabung giyumda punna chakousi hayeng aina laikhidrapa matungda nang na nasalani subu punna nang ginarem khaki nasalni khanna chakoubiyo nang na kari khalliba achobana ya school da khoirumduna hairei pabung ai pabung da hana tana jahudre Wakal ten manasagi iral se ngakpiu yamna nulukna achouban hairakpani phare yare hogalo mangolo yu nangna nasal ani gidama kari khudol pot thaurang tauraba ha pabung relief camp da lairiba ichal ise sing ichil inau singidamak ekhoina kari su tawba ngamudrabasu makoina sajaba mora ani
sarap piket ani candle dup atay makoyna sajaba polamsing mayom ani thokna chakouba khudol pige haina laisin jarure adubo isal singi pukningdi ai khangjadri pabung laimalna yamna chinglemna hairai tachau imalebak manipurgi oiriba phibam sida relief camp da lairibi isung imanabi singna ningol oibi singi oiba ningol chakouba lakpada milu pirang iroinariba sing sigidamak khallaga inauga ibanisu chakouba si laklaroi haige khalambani tachauga pabungana chebau lakpana han tachauna thamoi sengna leibiba relief camp gi polam singi khudol kumsi sahi gi ningol chakouba gi athoiba khudol oina lauragi nungaire icha singi wa tabada maduma achumba khongthangni ipagi nungsiraba icha nupi ani hayeng chakouba lakpada ake amaugi lik lei amata sirakanu pige rani selak lakanu achamba phanek ama inapi amaga marau miramdagi puchilakpa acha thak amata porakan leige hairaga lafoi lafang amamamtam nachil narauna porau leiningthau sana mahida katnanaba maduna relief camp gi tasungna manabi singi awa mai chakta saruk yaba oinaba aigi yum manakta leiriba relief camp duda ningol chama lei makhoi gi dama ipana phanek chama inapi chama leirabani chakouba gi chaksu nabung singna club ka punna chil maduda punna aikhoi chakouba gi chak punna chaminagadabani achouba chakouba gi ayukta nangna nachal anibu nganna lawbiu makhoi kada karida lahlagumsi nangi oktori soda lawbiu chak chaba loiraga ipai cha aikhoina khudol taminasi ipai cha aikhoina relief camp da leiriba ningol oibi singbo khudol pot piminasi pabungna sinbiba khuidamak nacha yajare Kangleicha pumnamak tadabasu tahuro khangdabasu khangauro kumsi sahi 2024 gi ningol chakoubadi relief camp da oina kaurase relief camp da oina kaurase Khwairakpam namakpu amukka hana Dinesh Moirang Story Time gi maikaidagi wari asibu hawbudigi loibu phawba tabibigidamak ekai khumnaba utchabaga Ngasi gi oinadi mayamdagi kainarbagi athang nizari pinabirasi